ꯂꯝꯕꯦꯟꯗ ꯋꯥꯂꯤꯄꯥꯔ ꯍꯥꯏꯕꯗ ꯌꯧꯔꯦ. ꯀꯩꯗꯧꯔꯦ ꯀꯅꯥꯝꯇ ꯍꯦꯛ ꯆꯪꯕꯤꯔꯛꯇꯦꯗ. ꯃꯌꯥꯝ ꯕꯣꯔ ꯆꯨꯔꯦ, ꯋꯥꯔꯤ ꯈꯔ ꯁꯥꯟꯅꯁꯤ ꯂꯝꯕꯦꯟꯗꯅꯤ. ꯂꯝꯕꯦꯜꯗꯅꯤ ꯍꯧꯖꯤꯛ ꯍꯩꯂꯥꯟꯗꯤ ꯌꯧꯗꯣꯔꯦ. ꯋꯥꯂꯤꯄꯥꯔ ꯍꯥꯏꯗꯨꯅꯤꯁꯦ. ꯏꯊꯟꯇ ꯊꯧꯕꯗ ꯇꯟꯁꯤꯜꯂꯛꯑꯕ, ꯑꯗꯨꯗꯤ ꯉꯥꯏꯍꯥꯛ ꯂꯥꯏꯠ ꯆꯠꯀꯦ ꯍꯥꯏꯅ ꯂꯥꯏꯠ ꯆꯠꯇꯕꯤꯗ ꯏꯊꯟꯇ ꯋꯥ ꯉꯥꯡꯕꯗꯨꯁꯨ ꯑꯉꯥꯎ ꯇꯥꯏ. ꯑꯗꯨꯅ ꯉꯥꯏꯍꯥꯛ ꯂꯥꯏꯠ ꯆꯠꯂꯒ ꯂꯩꯒꯦ ꯍꯥꯏꯅ ꯂꯥꯏꯠ ꯇꯧꯔꯛꯏ. ꯃꯦꯟ ꯂꯝꯕꯦꯟꯗꯅꯤ ꯍꯧꯖꯤꯛꯁꯦ, ꯋꯥꯂꯤꯄꯥꯔ ꯕꯖꯥꯔꯅꯤ. ꯂꯝꯕꯦꯟꯁꯦ ꯁ꯭ꯄꯤꯠ ꯕ꯭ꯔꯦꯀꯔ ꯌꯥꯝꯃꯟꯅ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯅꯤ, ꯌꯥꯝ ꯇꯟꯕ ꯑꯃ ꯐꯥꯎꯔꯦ. 100 ꯃꯤꯇꯔ 100 ꯃꯤꯇꯔꯁ ꯈꯨꯗꯤꯡ ꯁ꯭ꯄꯤꯠ ꯕ꯭ꯔꯦꯀꯔ ꯂꯩ. ꯍꯧꯖꯤꯛ ꯂꯥꯏꯚ ꯃꯤꯅꯤꯠ 2ꯒꯤ ꯆꯠꯄꯁꯤꯗ ꯁ꯭ꯄꯤꯠ ꯕ꯭ꯔꯦꯀꯔ 4ꯔ 5ꯔ ꯊꯦꯡꯅꯔꯦ. ꯔꯦꯠ ꯀꯂꯔ ꯆꯧꯔꯦ. ꯁꯤꯁꯦ ꯀꯩꯅꯣꯅꯤ? ꯕꯥꯏꯄꯥꯁ ꯀꯨꯏꯁꯜꯂꯛꯇ꯭ꯔꯦ. ꯍꯩꯂꯥꯟꯗꯤ ꯕꯥꯏꯄꯥꯁ ꯀꯨꯏꯁꯜꯂꯛꯇ꯭ꯔꯦ, ꯌꯧꯔꯛꯇꯣꯔꯦ. ꯂꯝꯌꯥꯡꯅ ꯌꯧꯔꯛꯑꯅꯤ ꯑꯊꯨꯕ ꯃꯇꯝꯗ. ꯃꯤꯅꯤꯠ 5 ꯐꯥꯗ꯭ꯔꯦ. ꯀꯌꯥꯝ ꯑꯣꯏꯔꯝꯒꯅꯤ? ꯀꯤꯂꯣꯃꯤꯇꯔ 1.5 ꯑꯅꯤꯃꯨꯛ ꯑꯣꯏꯅꯤ. ꯕꯥꯏꯄꯥꯁ ꯌꯧꯔꯛꯇꯣꯔꯦ. ꯕꯖꯥꯖ ꯁꯣꯔꯨꯝꯁꯨ ꯍꯥꯡꯉꯝꯃꯦ. ꯕꯥꯏꯄꯥꯁ ꯃꯁꯤꯡ ꯌꯧꯁꯜꯂꯦ. ꯆꯨꯝꯇꯤꯡ ꯆꯠꯈ꯭ꯔꯗꯤ ꯍꯩꯂꯥꯟꯗꯤ ꯇꯥꯎꯟ ꯆꯪꯗꯣꯏꯕꯅꯤ. ꯇꯥꯎꯟꯗꯗꯤ ꯃꯦꯂꯥꯁꯨ ꯇꯧꯕꯅꯤ, ꯌꯥꯝ ꯆꯤꯜꯂꯦ. ꯑꯩ ꯕꯥꯏꯄꯥꯁ ꯔꯣꯝꯗ ꯑꯣꯏꯅ ꯍꯥꯏꯖꯟꯈ꯭ꯔꯒꯦ. ꯁꯣꯝꯗ ꯆꯨꯝꯇꯤꯡ ꯆꯠꯈ꯭ꯔꯗꯤ ꯀꯩꯅꯣꯅꯤ, ꯍꯩꯂꯥꯟꯗꯤ ꯇꯥꯎꯟ. ꯃꯌꯥꯝ ꯌꯦꯡꯉꯒ ꯃꯊꯛꯇ ꯈꯠꯂꯤꯁꯔꯥ 34 ꯀꯤꯂꯣꯃꯤꯇꯔꯁꯤꯒꯤ. ꯍꯥꯟꯅ ꯕꯥꯏꯄꯥꯁꯁꯦ ꯂꯩꯇ꯭ꯔꯤꯉꯩꯗꯗꯤ ꯇꯥꯎꯟ ꯆꯪꯉ ꯆꯠꯇꯥꯕ. ꯇꯥꯎꯟꯁꯤꯅ ꯖꯥꯝ ꯑꯣꯏꯈꯤꯕꯅ ꯍꯧꯖꯤꯛꯇꯤ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯕꯦꯇ꯭ꯔꯤ ꯔꯤꯛꯁꯣꯁꯦ ꯊꯣꯛꯂꯛꯄꯗꯒꯤ ꯑꯃꯨꯛ ꯖꯥꯝꯁꯦ ꯈꯣꯏ ꯑꯃ. ꯉꯁꯥꯏ ꯂꯥꯛꯄꯗꯗꯤ ꯇꯥꯎꯟꯗꯩ ꯂꯥꯛꯄ ꯃꯦꯂꯥ ꯇꯧꯔꯝꯃꯦ ꯍꯥꯏꯅ. ꯍꯩꯂꯥꯟꯗꯤ ꯇꯥꯎꯟ ꯂꯥꯟꯕꯗ ꯆꯪꯗ꯭ꯔꯦ ꯍꯥꯏꯕꯗ ꯃꯤꯅꯤꯠ 90 ꯆꯪꯉꯛꯏ. ꯊꯥꯗ ꯄꯤꯛꯈ꯭ꯔꯕ ꯃꯐꯝꯗꯨꯒ.
ꯕꯁꯁꯤꯗꯤ ꯇ꯭ꯔꯦꯟ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯩ ꯒꯥꯔꯤ ꯊꯧꯕꯗ ꯀꯃꯦꯟꯁ ꯌꯦꯡꯍꯧꯗ꯭ꯔꯦ ꯋꯥꯔꯧꯕꯤꯒꯅꯨ ꯍꯜꯂꯣ ꯍꯜꯂꯣ I'm going back to my home ꯀꯣꯔꯦꯡꯒꯣꯟ ꯆꯠꯂꯨꯕꯅꯤ ꯊꯕꯛ ꯑꯃꯒꯤ ꯁꯤꯒꯤ ꯃꯃꯥꯡꯒꯤ ꯂꯝꯕꯦꯟꯁꯤꯒꯩꯁꯨ ꯆꯠꯄ ꯌꯥꯏ ꯆꯪꯕ ꯌꯥꯏ ꯍꯣꯔꯦꯟ ꯉꯥꯏꯍꯥꯛ ꯂꯩꯔ ꯁꯟꯗꯥ ꯇꯥꯔꯒꯗꯤ ꯃꯤꯡꯁꯦ ꯀꯦꯃꯦꯔꯥ ꯄꯨꯔ ꯊꯣꯛꯅꯔꯅꯤ ꯁ꯭ꯋꯥꯏꯗ ꯔꯤꯜꯁ ꯅꯝꯕꯒꯤ ꯁꯣꯔꯠ ꯚꯤꯗꯤꯑꯣ ꯅꯝꯕꯒꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯤꯁꯦ ꯄꯤꯛ ꯊꯜꯂꯤ ꯁꯟꯗꯥ ꯇꯥꯔꯝꯗꯥꯏꯁꯦ ꯍꯧꯖꯤꯛꯇꯤ ꯅꯨꯡꯁꯥ ꯁꯥꯔꯕꯅꯤꯅ ꯃꯤꯁꯦ ꯂꯩꯇ꯭ꯔꯤ ꯂꯝꯕꯦꯟꯁꯦ ꯁꯨꯃꯥꯏꯅ ꯁꯨꯝ ꯇꯧꯔꯗꯤ ꯀꯌꯥꯝ ꯅꯨꯡꯉꯥꯏꯒꯗꯕꯅꯣ ꯒꯥꯔꯤ ꯊꯧꯕꯗ ꯃꯣꯕꯥꯏꯜ ꯄꯥꯏꯕꯁꯦ ꯔꯤꯁꯀꯤꯕꯨꯗꯤ ꯑꯣꯏꯕ ꯑꯗꯣ ꯑꯁꯤꯒꯤ ꯀꯥꯟꯅꯕ ꯑꯃꯁꯨ ꯂꯩ ꯏꯊꯟꯇꯒ ꯂꯥꯛꯄꯗꯒ ꯇꯨꯝꯅꯤꯡꯕ ꯑꯣꯏꯔꯒꯗꯤ ꯂꯥꯏꯐꯁꯦ ꯇꯧꯔꯒ ꯁꯨꯝ ꯉꯥꯏꯍꯥꯛ ꯃꯤꯠ ꯅꯥꯀ ꯁꯤꯡꯉꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝ ꯃꯤ ꯑꯃꯈꯛ ꯋꯥꯔꯤ ꯁꯥꯟꯅꯕꯩ ꯃꯑꯣꯡꯗ ꯁꯨꯝ ꯀꯩꯅꯣ ꯇꯧꯔꯦ ꯑꯗꯩꯗꯤ ꯑꯦꯅꯤ ꯂꯝꯃꯦꯟꯒꯤ ꯐꯨꯇꯦꯖ ꯂꯨꯞꯄꯝꯁꯨ ꯔꯦꯀꯣꯔꯠꯇ ꯂꯩꯍꯧꯔꯦ ꯀꯥꯟꯅꯩ ꯑꯗꯣ ꯈꯨꯠꯇ ꯄꯥꯏ ꯍꯣꯜꯗꯔꯒꯨꯝꯕ ꯇꯧꯔꯒ ꯍꯛꯆꯥꯡ ꯊꯝꯈ꯭ꯔꯒꯗꯤ ꯌꯥꯝ ꯐꯩ ꯑꯩ ꯋꯥꯈꯜꯗꯗꯤ ꯁꯣꯟꯕꯤꯜ ꯂꯥꯏꯟ ꯆꯠꯅꯩꯗꯣ ꯑꯁꯤꯒꯤ ꯔꯥꯏꯠ ꯁꯥꯏꯠꯀꯤ ꯄꯣꯏꯟꯠꯁꯤꯒ ꯆꯠꯈꯤꯗꯣꯏ ꯍꯦꯛꯇ ꯕꯥꯏꯛ ꯑꯃ ꯊꯣꯛꯂꯛꯏꯁꯤꯒ ꯑꯗꯩꯗꯤ ꯂꯦꯞꯁꯤꯗꯤ ꯑꯃꯨꯛ ꯍꯧꯖꯤꯛ ꯒꯥꯔꯤ ꯊꯣꯛꯂꯛꯏꯁꯦ ꯁꯤꯅ ꯍꯩꯂꯥꯟꯗꯤ ꯇꯥꯎꯟꯗꯅꯤ ꯁꯤ ꯒꯥꯔꯤꯁꯤꯅ ꯆꯠꯈꯤꯁꯦ ꯁꯣꯟꯕꯤꯜ ꯂꯝꯕꯦꯟ ꯆꯠꯈꯤꯗꯣꯏꯅꯤ ꯍꯧꯖꯤꯛꯇꯤ ꯁꯣꯟꯕꯤꯜꯁꯦ ꯄꯨꯔꯥ ꯅ꯭ꯌꯨ ꯌꯔꯒꯤ ꯐꯨꯜꯅꯤ ꯅꯣꯡꯃꯥꯏꯖꯤꯡꯒꯁꯤꯗꯤ ꯌꯥꯝ ꯄꯨꯔꯥ ꯊꯜꯂꯝꯒꯅꯤ ꯃꯤꯅ ꯑꯗꯣ ꯍꯧꯖꯤꯛꯀꯤꯗꯨꯒꯗꯤ ꯁꯣꯟꯕꯤꯜ ꯂꯥꯏꯟ ꯆꯠꯅꯩꯗꯣ ꯑꯈꯪꯕ ꯃꯤꯅꯕꯨꯗꯤ ꯀꯥꯏꯗꯕ ꯈꯪꯗꯕ ꯃꯤꯒꯤ ꯑꯣꯏꯅꯗꯤ ꯆꯠꯇ꯭ꯔꯤꯕ ꯃꯤꯒꯤꯗꯤ ꯍꯧꯖꯤꯛꯀꯤ ꯂꯝꯕꯦꯟꯗꯨꯗꯒꯤꯅꯤ ꯈꯤꯇꯪ ꯃꯃꯥꯡꯗ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯅꯤ ꯍꯩꯂꯥꯟꯗꯤꯒꯤ ꯖꯦꯜ ꯑꯃ ꯁꯥꯒꯠꯂꯒ ꯂꯩ ꯑꯗꯣ ꯀꯩꯅꯣ ꯇꯧꯗꯕ ꯍꯧꯗꯤ ꯃꯤꯒꯗꯤ ꯊꯝꯗꯦꯗ ꯑꯗꯨꯝ ꯁꯥꯒꯠꯂꯒ ꯂꯩ ꯁꯥꯔꯒ ꯂꯣꯏꯗ꯭ꯔꯤꯔꯥ ꯈꯪꯗꯦ ꯀꯨꯏꯔꯦ ꯃꯗꯨꯗꯣ ꯑꯩꯈꯣꯏꯅ ꯎꯔꯛꯄꯗꯒꯤ ꯆꯍꯤ ꯆꯍꯤ ꯇꯔꯨꯛ ꯇꯔꯦꯠ ꯍꯦꯜꯂꯝꯃꯅꯤ ꯑꯗꯨꯝ ꯂꯩꯕ ꯃꯣꯏ ꯍꯌꯦꯡ ꯀꯣꯟꯅ ꯑꯥꯗ ꯇꯥꯎꯟ ꯃꯅꯨꯡꯗ ꯂꯩ ꯀꯩꯅꯣꯗꯨꯒ ꯃꯤꯗꯣ ꯍꯦꯜꯂꯛꯑꯒꯗꯤ ꯁꯣꯝꯗ ꯄꯥꯁ ꯇꯧꯊꯣꯔꯛꯀꯗꯧꯕ ꯃꯥꯜꯂꯦ ꯁꯤꯟꯗꯣꯔꯛꯀꯗꯧꯕ ꯑꯗꯣ ꯁꯤ ꯃꯅꯤꯡꯁꯦ ꯌꯥꯝ ꯐꯖꯕ ꯀꯩꯅꯣꯝ ꯌꯦꯡꯉꯦ ꯃꯥꯏ ꯂꯥꯏꯐ ꯀꯩꯀꯥ ꯁꯤꯗꯁꯨ ꯄꯣꯏꯟ ꯑꯃꯈꯛ ꯂꯩ ꯁꯤꯅ ꯄꯨꯔꯥ ꯍꯩꯂꯥꯒꯥꯟꯙꯤ ꯕꯖꯥꯔ ꯂꯥꯜꯂꯒ ꯁꯣꯗꯣꯔ ꯊꯅꯥ ꯂꯩꯕꯗꯣ ꯑꯗꯨ ꯐꯥꯎꯗꯣꯛꯄ ꯌꯥꯕ ꯂꯝꯕꯦꯟ ꯂꯝꯕꯦꯟ ꯃꯆꯥ ꯃꯆꯥꯁꯤꯡꯁꯦ ꯂꯣꯏ ꯇꯥꯎꯟꯗ ꯐꯥꯎꯕ ꯌꯥꯏ
ꯆꯥꯛ ꯄꯨꯅꯔꯤ ꯀꯟꯅ ꯎꯇꯣꯡ ꯆꯥꯛꯁꯦ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯇꯤ ꯎꯇꯣꯡ ꯆꯥꯛ ꯃꯇꯝꯅꯤꯅ ꯎꯇꯣꯡ ꯆꯥꯛ ꯃꯌꯥꯝ ꯄꯨꯅꯔꯤ ꯑꯗꯣ ꯑꯩꯈꯣꯏꯗꯤ ꯆꯔꯨ ꯂꯩꯇꯕꯅꯤꯅ ꯎꯇꯣꯡ ꯆꯥꯛꯁꯦ ꯇꯧꯔꯔꯣꯏꯁꯤꯔꯥ ꯍꯥꯏꯅ ꯈꯟꯕꯅꯤ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯈꯟꯅꯔꯤ ꯆꯔꯨ ꯈꯔ ꯂꯩꯔꯒ ꯎꯇꯣꯡ ꯆꯥꯛ ꯈꯔ ꯍꯧꯁꯤꯔꯥ ꯍꯥꯏꯅ ꯕ꯭ꯂꯣꯛ ꯑꯃꯁꯨ ꯀꯥꯞꯊꯣꯛꯄ ꯌꯥꯅꯤ ꯃꯌꯥꯝ ꯑꯥꯗ ꯁꯤꯅꯤ ꯑꯩꯅ ꯖꯦꯜ ꯖꯦꯜ ꯍꯥꯏꯗꯣ ꯑꯗꯨꯗꯨ ꯁꯤꯒꯩ ꯂꯩꯔꯤꯁꯦ ꯆꯉꯥꯡꯅꯁꯦ ꯕꯤꯜꯗꯤꯡꯁꯦ ꯁꯤ ꯌꯥꯝ ꯋꯥꯡꯅ ꯇꯧꯅ ꯕꯥꯎꯟꯗ꯭ꯔꯤ ꯈꯥꯅ ꯂꯩ ꯍꯥꯏꯔꯒ ꯑꯁꯤꯁꯦ ꯃꯤ ꯀꯩꯅꯣꯗꯤ ꯇꯧꯗꯦ ꯀꯅꯥꯝ ꯂꯩꯇꯦ ꯂꯣꯏ ꯈꯜꯂꯤ ꯕꯥꯏꯄꯥꯁꯁꯤꯁꯨ ꯏꯊꯥ ꯊꯥꯗꯅ ꯌꯥꯝ ꯁꯥꯡꯉꯤ ꯌꯥꯝ ꯕꯣꯔꯤꯡ ꯆꯨꯔ ꯃꯥꯜꯂꯦ ꯃꯤꯠꯁꯦ ꯇꯞꯄꯤ ꯇꯞꯄꯤ ꯂꯤꯛꯊꯔꯦ ꯏꯂꯥꯒꯟꯗꯤ ꯕꯥꯏꯄꯥꯁ ꯂꯣꯏꯔꯝꯗꯥꯏ ꯌꯧꯔꯦ ꯄꯪꯀꯨꯏ ꯀꯨꯏꯁꯜꯂꯛꯇ꯭ꯔꯦ ꯌꯥꯝ ꯁꯥꯡꯖꯜꯂꯛꯇ꯭ꯔꯦ haka mau wajan dhaba am lấy chỉ cái nó am chỉ dhaba am lấy hậu ra mamang tadi dhaba hậu am lấy khá mamang chalaga xoay cái chalaga khá mamang chalaga ko sẽ là petrol pump cái lấy ni right side đó siga singakpani bypass sa loiraga akhoi chakhalakpada dum loi jum tale ramai oije bypass idi nauna sa gi bane lamen se hana leiba lamen ate ado si nauna sa lamen sem loina piece tawra loira lamen thador matam dum loi jum tana ramai apani mamangda leire petrol pump akhoi ai di hale lamen dagi tau ta arah changla ro single haure petrol pump lam lay bypass loi dora katang mamang dan section baga dam bypass loi ne se bypass loi ra sonti se town chang ni mamang chumting gari changai king se town da ni apai na jin thokle town da gi tholak pa lamen lala tu mi se lala Bhairobi Mizoram kate surata raga Mizoram chakhiya ni bazar am lay ra sige katang mamang salaga dhaba dam pa hau ba dhaba lay Surana Motors lay ni sige
petrol pump semua fangani speed breaker sa zaman ngari talle से लेफ्ट साइड तक पेट्रोल पंप ले रहा है HP पेट्रोल पंप नहीं से न्यू मारवाड़ी तंदूरी ढाबा है नमल इसे मैं से राइट साइड था असी से हम हावे से हैदराबादी बिरयानी है सुले हो रहे है हाई बकाओ लाई था वो नहीं ना मोई से जेत रहे असी की ढाबा से मोई मारवाड़ी तंदूरी ढाबा नहीं ना मोई नॉन वेज lối hỏi mọi người lối nó là cái lá lại bên mà nó càng ngon tên là stand trong cái mọi người mà sẽ nó tới bây giờ cái school yang đó là tentang mamang salah di school kan này nó bahaya khai nuai son đó mà sao phải nó là đi marak tadi tulis so jauh tinggi dah saya kait tahu nungai ta mami je oi je tarik khang di mana kalai je si aure bang sangi school ni si school se si Spring Valley Central School lain nasi bang di school cuti thar जी कोई ना तसल्ली से है मनासरा या उधर है मनासरा बाजार ana sige sige कोई की अलादा SBI बैंक लिंक है ता apa मनासरा ता ना SBI बैंक ले रहे हैं hari sule di ada मनासरा ता ना apa ला में था ये मुझे तुम ला hầu như tiếp biển cả chẳng rồi sử dụng tham gia online facility में हम थोड़ा पसीना चल रहा है ना दे बहुत मजा आती है तमाम से चल पे मत होता है अलेख पर दो कोई थाम दा मुक्ति ला बने से नाम लाइक है Rail crossing jauh deh Manasara crossing jauh deh memang pangkui di tu ya right sisi Manasara rail crossing ni Chôm nó chắc là na nó bật rồi hay nữa Put makanan na, buat bawa put makanan na kaya tahu dia ada, sama yang cara